Meitei amasung Kuki MLA sing puna phaminhankhre ing tapa puraknaba MLA singi mifam BJP gi head office ta phamba hokre Manipur dagi president rule lauthoklaga anauba lenga ama siambaga mari lainana ing tapa phibam ama ohennanaba BJP gi MLA singi oiba mifam ama ngasi nungthul pung mari ga makhai tabadagi hauna New Delhi da leiba BJP gi head office ta phamba hokre mifam aduda Kuki gi MLA taret amasum Meitei gi MLA sing puna phaminhankhre amasum makhoi masel harau nungai ba phungdoknaba ga loinana khut soknakhre mifam hek hokhiba gi MLA punamaki mobile phone sing switch off tawnakhre maduna maram oiraga mifam aduda kari warep laukibagi amasung kari wafamda khanakibagi haiba sapsana khangmamdri masigi sumathakta mifam adu party asigi president JP Nadana share lobra natragana kana na lobagi haiba sapsaba khangmamdi adumapu party ki general secretary organization BL Santos amasum North East ki coordinators summit saruk yaba ukhiyari Delhi dagi phangba paun hai BJP gi MLA kunthraga teret ki lepham Manipur bawanda sandabadagi manak aduwai da leiba hotel singna su leinaba yawi Asoka hotel da leiba Meitei MLA amagi kada Kuki gi MLA ahum sanglaktuna wari sanabadu Kuki MLA sing mapan thongda lengak paiba yawre haijaraga manungdadi minister lumnaba haija sasaba kaya marum yawi haina MLA duna pauksi isda haidi ngasigi mifam adu lenga ama semangani haibagi thajaba piragasu party asigi legislature gi lusingba khanbigi wafam puthorakhidi madu observer ama haplabam tungda matam ama lepnaraga khalakpu yai hena pawksna makhatari Manipur BJP na democracy hurankhre BJP na Manipur dagi democracy hurankhre haina MPCC gi president K Megasandra na maral sikre Delhi gi Ramlila Maidan All India Congress Committee na sinduna pangthokpa board sor gadi rally da wangang khibada wafam asu magna phongdokhibani magna makhata na hai president rule lairiba Manipur da miyoi lising kaya mayu mekei thadolaga tungan relief camp sing da lanjina duna lairi Mr Miyam na phanggadaba right amata phangandaba ga loinana state asida lairiba miyam na aki akhang leitana sathok chasin tawbi khodong saba laitri phongdokhi Lainga ki record ta pire haijaragassu khungang kya amad electric phangnadri sakri khole electric phangdabadagi miyamna sena ama xerox tawbada lupa lising ama sading tawnari Prime Minister Narendra Modi na kumza Englishing ani ga taraga nipan gi April kunga nipan na Kangpokpi district ki Laisang khul electric pibadagi leiwa asigi mafam khudimakti electric phanganba ngamle haina laukthokrabasu Kamjong district ki oinadi electric phangdaba khul kya lairi Kamjong district ki Sampung block ta leiba sakri khulendagi aphang samang ko khunja man phungdorapagi matungina kumja Englishing amaga samapan ga maudraga mapanda off grid project amagi makara mani redar subsidized rate yumthong gi oina solar plate amaga battery ga pirakhi solar power asi sahi tara satkani haina phongdoramki tharam ki sahi tara adu hokre maduna maram oiraga ayamana sijinabi yaraktre khul asida mahitam phamsang leitabana atopa khul satlaga mahitamne akoi bida leiba khul kya amasu electric phangdi maram aduna imphal lupa ama anikak piraga photo state tawba yawadu mafam sida di khudong saba mata leiti photo state copy ama tawnabaki damakta mai phangba mafam Kamjong da sataba yati lainga ki tuan bi scheme singi khudong saba phangnanabagi dama adar amasum atai se sang sing photo state tawba satpasi asawba thaba mani Hangat handa satpegi gari atong malupa songa lawri samna hairabada photo state copy amakak lawbada lupa lising ama sading tawri puba thangba ngamanati kham thengna khunja singna hauji awaba mayunari electric phangdabagi awaba mayunari basi Kamjong district ki oina Sampung block ki khul kullomni electric phangdabana maram oiraga mobile phone natana khul ayamba electricity gi item amata sijinaba phangdri Lainga ki record di kumza Englishing ani ga kunga mari gi aroiba saruk phawbada India apunbagi oina yumthong sada 99.2 da electric ki khudong saba phangale haina lakthokpa lekhrabani adubu district asi ki oina di electric phangdabana maram oiraga miyamna khudong sada ba kya maru mayunari punamasi gi mathakta lambi thong phatabagi awaba masu khunja singna mayunari sakri kholen yob lambi phatabana passenger puba gari sang naina sendi haikena su pausida supali Puwari ki soikibasing adudagi paratam duna sumthokna bhonabagi mahutta amana mabu namthana bhona duna leire Rupasandra lamdam asigi miyamna puwari ki tangkak kya
soikibasing adudigi paratam duna sumthoknaba honabagi mahutta amana amapu namthanaba honaduna lairi yegnabasing mayoknabadi lairadana wakhalgi thakta phawa lamdamasida khundaminariba phurupsingi marakta punchinba ngamduna lairi haina UPF na sinduna ngasi Manipur Press Club ta pangthokiba chamaga marfugani thusuba National Reconciliation manka madi lainana wa ngangladuna Rupasigi President N Rupachandra Fongokre Aikoi amuk Kuntak Roy si haiba team the Pangtoki Vangasi Toramadda N Rupachandra Makatana Haikibada Tasiki Mapanda Kangla Digi Maira Lauraga Press Club Miam gave a Mipama Pangtok Lavatung National Reconciliation gi Manasi Makatana Pangtokuna Lakivani UPF na campaign for a protection and promotion of Manipur national identity haibisigi matangda workshop amasum khana nainaba kya pangthoktuna Manipur gi naharol singda amatu oibigi ithil phawhonana leptana pangthoktuna lakhi lamdam asigi puwari gi tangka kya thokiba thawdo wathok singa duda soikiba kya du sumthoktuna haurakliba naharol singa sibo asumba khongtha amada ikai khunaba Kunayam oini hingnaba UPF leptano hotnaduna lakli aduba puwari gi tangka kya da soikibasing adudagi ngasigi mirolna paratam sinma ngamdri lamdam asida khundaminariba phurupsingi marakta apunbagi pangal sakatminaduna yeknaba masak muna khangdoktuna yeknaba singa thengnaduna puna sakhatminanaba lamdam ama oinaba hotnabadi lairadana laminariba phurupsingi marakta wakhalgi thakta phawba punchinaba ngamdri masi yamna lebakthibani lamdam asida sakhatpa amasum santi oini hinge hairabadi khundaminariba phurupsing amatu oina punsinduna yeknaba singa thengnaba sangi loinana apunbagi pangal sagatuna yeknaba sing maithiba piduna apunbagi saktam ngakna masum tungi laibak lapminaduna aikhoi amung hana khuntaklaroi shaiki ngasigi thoramaduna khongnang thaba University ki Vice Chancellor Professor N Joy Kumar DM University ki History Department ki Assistant Professor Dr. Malem Ningthauja amadi University asimaki Assistant Professor Dr. Sheikh Ahmad Yauna tuan masaknaireba miyoi kyasu saruk yakhi NSN IM amadi ZUF ka numai kapnabada ZUF ki lanmi ama siri ngasi nungtil pung aniga minit kunga mangaram taba matamda New Kaithil Manbi Police Station ki manungsanna Jaupi Village amadi Khailok Village anigi lona mafam amada numai kapnabagi thawdok thokri maduda Jirangrong United Front ZUF ki lanmi ama siri hairi Pausin hai hariba mafam madura ZUF ki lanmi sing sangsinduna laikri haibagi pau phangmadigi NSN IM ki lanmi sing mafam madura sangsinbadagi nakal animakta akan mamuna khut numai kapnaki numai kapnabadura laikhidraba ZUF ki lanmi adugi maming paugai gangmai apokpa thathai sung gangmai kawi None district ki manungsana laiba khopum Satudai Village tagin hairi numai kapnabagi thawdo adura khunja sing mi painaduna masa masagi mayum thadokuna senakhi nungthil pung ohum khra helakpada numai kapnabagi thawdo adu lepki aso apan gi paudi phangmangamdri JP nadana BJP Manipur gi MLA singa mi pham pangthokri Home Minister yauna makha taba mi pham pangthokna ba sem sari ngasi pangthokliba mi pham asi maru oiba amani panari mi pham asida anoba lenga ma semnabagi damak party asigi MLA singi marakta coordination lehananaba khongtha ama lakholakadra haibigi thajaba lairi ngasi numidang wairam pung mariga makhai taba matamdigi New Delhi gi Din Dayal markta liba BJP National Headquarter Manipur gi BJP gi MLA singaloinana party asigi National President JP Nada amadi BJP Manipur Pradesh ki President S Sardaya nu mi pham pangthokokre adumainama ngasigi mifam asida kari karamba matangna maru oina khanakhibagi haiba mifam loidriba maramna sapsaba paudi phamngamdri panmaya bade Manipur gi sahi ahum phajilakadoraba kanglup anigi irang asina maram oiraga sahi asigi February da hanagi Chief Minister Nongthoma Berena ma ki pham thadokhraba matungda tha adumagi tang taraga humdoi dagi Manipur da president rule laingak tuna lakhibani President rule asi tha taruk mapung phakhibaga loinana haukiba August ki tang taraga humdoi da makhata na tha taruk amaga center na president rule gi matam sangdokhibani sangba matam asida Manipur gi miyam na tangka kya da anauba lenga ma semna bu khulaw kya lautuna lakhibaga loinana state asida phongba pauksi singda athuba matamda BJP gi oiba anauba lusingba makhanduna anauba lenga ma semna bagi matangna pau kya su phongnakhibani loinana BJP gi MLA singi marakta wakhalon manadabagi mami sauna taraktuna Manipur Legislative Assembly gi hauji speaker oiriba thoksom saitrabata yauna BJP gi masak naiba MLA kyana lusingduna anoba lenga ma thubra laklagani haina social media platform kyara viral oikhune
पाउसिंग अदुगी मरक्ता ngasi फावो बीजेपी की ओइबा असंगबा लुसिंगबा अमा खनबा ngamdana लाखरबा मतुंग हंदक्ता इंडिया की प्रेसिडेंट द्रौपदी मुर्मुना मणिपुर लैरिंगै मनुंगदा बीजेपी की नेशनल स्पोकपर्सन अमदी नॉर्थ ईस्ट की कोऑर्डिनेटर्स ओइरिबा एमपी डॉक्टर संबित मणिपुर की बीजेपी एमएलए सिंग मसाना फोन तौरक्तुना ngasi दिल्ली दा पांगथोकलिबा मिफम असिदा सरुक यानाबा खंगलखिबनि ngasi दिल्ली की बीजेपी की नेशनल हेडक्वार्टर पांगथोकलिबा मिफम असिगिदमक दिल्ली दा लैरिबा मैतै की एमएलए अमगा पाउसिगे सिग टेलीफोन की खुथांग वारी सनाबदा फोंदोरपगी मतुंगिना ngasi पांगथोकलिबा मिफम असि अदुमक मरु ओइबगा लोइनना मिफम असिदा अनौबा लेंगा अमा सेमनबगिदमक पार्टी असिगी लैरिबा एमएलए सिंगी मरक्ता कोऑर्डिनेशन लेहननबा खोंगथांग अमा लखोलकदरा हाइबिगी वाफम फोंदोरखे एमएलए दुना मखा तारदुना लेंगा अमा सेमनबा होनबदा पार्टी की एमएलए सिंगी मरक्ता गैप अमा लैबा मालिबसी हाना कोहंदुना एमएलए सिंगी मरक्ता कोऑर्डिनेशन लैनबा मथौताई ngasi मिफम असिदा प्राइम मिनिस्टर सरुक याबिगी पाउदी फंगदी हाइना वाहंगी पाकुम मखा तारदुना बीजेपी की नेशनल प्रेसिडेंट जेपी नड्डा बीजेपी मणिपुर प्रदेश की प्रेसिडेंट एस सरदा याउना अतै पार्टी की मकोक थोंगबा मियोय क्या मिफम असिदा सरुक यारबा याय हाइना फोंदोरखि कोकी फुरुक की माइकेडी की पार्टी असिगी एमएलए लोइनमुक सरुक याबग मरी लैनना एमएलए ना फोंदोरकपदा थालोन एसी की एमएलए बुंगजांगिन बालते मसा सोना लैबा मरम नंगसिगी मिफम असिदा सरुक याबा ngambagi पाउलेति साइकोर एसी की एमएलए पाउलिलान हाउकिप की ओइना माकी नकनबा मरी मता अमा लैतबा यावबना मरम ओइरगा हारिबा मिफम असिदा सरुक यागनि हाइबा थाजदी हाइना फोंदोरपगा लोइनना टेक्नोपाल एसी की एमएलए लेट पाउ हाउकिप सु मसागी अनाबा अमा लैबा मरमना ngasiगी मिफम असिदा सरुक यागनि हाइबा थाजदी हाइना फोंदोखि नकल मरमना कुकी की एमएलए अमना पाउसी असिदा फोंदोरपगी मतुंगिनदी एमएलए बुंगजाकिल बालते नतना अतै बीजेपी की कुकी एमएलए सिंग असिगी मिफम असिदा सरुक यारबा याहिनि एमएलए ना मखा तारदुना एमएलए पाउलिलान हाउकिप मिखल असिदा सरुक यानबा दिल्ली दा लैखिबगा लोइदना एमएलए लेटपा हाउकिप हानादगी हौना मसा लैयेंगनबगिदमक दिल्ली दा लैरखलि मरम अदुना ngasiगी मिफम असिदा महाक्स सोइदना सरुक यारबा याय हेना फोंदोरखलि मांगना मखा तारादुना फोंदोरकपदा ngasi पांगथोकदरिबा मिफम असि हाना बीजेपी की एमएलए सिंगा पार्टी की नेशनल प्रेसिडेंट गा मिफम पांगथोकलाबा याय मदुगी मतुंग अथेंगबदा यूनियन होम मिनिस्टर अमित शाह याउना पार्टी की नेशनल प्रेसिडेंट जेपी नड्डा बीजेपी मणिपुर प्रदेश की प्रेसिडेंट एस सरदा अमदी अति ऑफिशियल क्यागो लोइदना मिफम पांगथोकलाबसु याय हेरि एलपीजी सिलेंडर खुदिंगमक्ता लुपा 400 की सब्सिडी पीरगनी सेंट्रल लेंगान इंडिया की इमुंग लाख कया की दमक लखोलकबा खोंगथा अमा ओइना चटलिबा सयसिदा इमुंग सिंगना लैखिबा एलपीजी सिलेंडर खुदिंमक्ता लुपा 400 की सब्सिडी पीरगन हैना लाउथोखरि स्कीम असी इंडिया की लोअर अमदी मिडल इनकम फैमिली सिंगी दमक अफबा साना थकनबा थोंगनबगी दमक चादिंग तौबदा मतेंग ओइनबनी सब्सिडी की सनफम असी लेंगाना सब्सिडी फंगनबगी मतिक चारबा मियोय सिंगी मसागी बैंक अकाउंट डायरेक्ट ट्रांसफर तौगन हैरि स्कीम असिना लाइबा असिगी इमुंग क्यागी चादिंग तौबगी अवाबा क्या मखै कोहनबदा नतना लोअर अमदी मिडल इनकम की इमुंग सिंगदा अफबा अनान साना थकनबा पोलम सिंग थोंगबरोमदा हेना माय उनसिलगनी हौकिबा चै खरा असिदा मालेम की ओइना एनर्जी मार्केट एलपीजी की ममल तमना तमना हेंगलखलि हारिबा मतम असिदा लुपा 400 सब्सिडी पीबिगी खोंगथांग असी मातांग चाबा मोइरि स्कीम असिना मरु ओइना प्रधान मंत्री उजाला योजना पीएमयूवाई की मखादा नुमित खुदिंगी साखुंगीदमक एलपीजी दा मपाल तांगलिबा इमुंग पुरिबा युंगी नुपी अमसुम इमुंग मनुंगदा कानबा पीरगनी स्कीम असी पीएमजेवाई की मखादा रजिस्टर तौरबा बेनिफिशियरी सिंग याउना लोअर अमदी मिडल इनकम फैमिली सिंगना कानबा लौबा यागनी हारिबा सब्सिडी असिना था अमदा सिलिंडर अमा सिजनबा इमुंग अमना सही अमदा लुपा 3,000 तुंगसिनबा ngamhanduna सेनफम असिना अतै अतोपा हिरम क्या सिजनबा ngamlagani हारिबा स्कीम असी की मतंगदा मरी लैनबा सिंगना खंगबा यानबगिदम कंज्यूमर सिंगना लोकल एलपीजी डिस्ट्रीब्यूटर सिंगदा कांटेक्ट तौबा याबगा लोइनना mylpg.in दा लॉगिन तौदुना खंगबा यागनी हाइरेनसु पाउस्ता पली सिनमी सिंग सेल तिंगदना सही की हेल्थ चेकअप तौगदबनी मिनिस्ट्री सिनमी पुनमकी सेल तिंगहंदना सही की ओइबा हेल्थ चेकअप तौबा सुंगसोय सोयदना प्री एम्प्लॉयमेंट पेरियोडिक अमदी पोस्ट एक्सपोजर मेडिकल एग्जाम तौबा सिनमी की ESI की कानबा PF मैटरनिटी अमदी ओल्ड एज प्रोटेक्शन रिस्क असेसमेंट अमदी इमरजेंसी रेस्पॉन्स सिस्टम सुंगसोय सोयदना ngaknaba satpa miron binupi sing amadi inkhalakliba miyoi sing makhoigi safanabagidama amang ata thokningai oiba thabak thoram singda sijinaba thingba bharat ki hazard sector safety kanganba mining petroleums metallurgy amasum
chemical amadi heavy manufacturing gumba industry singna India gi sitmilon sakot hanbada maru oiba saklon ama lawri industry singa sida thabak suri be sinmi kya amadi yamna khudong thiningai oiba phibamda mathau tawri sinmi singa sigi hena ma pangal kanba tungi damak sema yaraba safety architecture ama mathau tariba si sakhangladuna lenga asna central labor law 29 bu labor code for the punchinduna anova labor codes puthokle the Operational Safety Health and Working Code 2020 OSHN PWC की मखाद Risk Assessment Free Annual Health Checkup Training PPE Emergency Planning न सिंग बहेना पुनमक सुपलवा Preventive Safety System ama thamle Reform सिंग सिन Safety Protocol सिंग मापांगल कंकट हली Risk Mitigation की थावों सिंग तंगाई फदन ओहले मदी accountability हैंगर हनबगा लोइनना employees सिंगना हेना मयेक सिंगबो हेना live अमदी हेना predictable ओइबा regulatory की लंबी सिंग पीरी पनबयाबदे अनोबा फ्रेमवर्क असिना इंडिया की हरजात सेक्टर वर्कशॉप ते हेना सफाब थबक मफम हेना कनबा protection amadi kanaba protection amadi heana ikai khumningai oiba phibam sing phangananaba pannam thamli hainasu paw sida report awri Pensioner singi lupa lising ani degi ahum phawba hengalagani India ki all pension scheme na thabak tagi potharaba singi damak nungairaba pawma puraktuna lenga ki thabak tagi potharaba matung phangliba pension ki sanphamda lupa lising ani degi na ahum phawba hengalagani hairiba sina maruiba all pension scheme gi makhara thabak tagi potharaba singamadi kumja lising ani ga mari gi mamang thabak tagi potharaba singda kanaba si phangadori khodong sa si process automatically oina update tawgadabani adomoina ma eligibility oibra natragana oidabra haiba amadi mari lenaba chesang sing surabra natragana sudabra haibadu khangdoku mathau tagani haidi loinana hana phanglamba pension gi sanpham digi hengalakadu rib sanpham asi pirakpa matamda pensioner adugi bank account da relief toraktuna khangalgadabani karigome eligible oiraba pensioner amana hariba hengalakri sanpham asi phangdaba tarabadi mari lenaba official state pensioner portal sangduna pension revisions grievance section sangduna pension payment order number bank ki detail amadi personal information update tawu yagani loinana online gi status check tawu yagani natraga district treasurer of pension office ta gi marik sumbu wapum khangba yagani haidi